ngase phongkhiba tongan tongan manipuri siphongsing amasung thokhiba thawdo wathokсing dagi maroibi ipausing meyamna thamjagi ahanbada Shanghai Express dagi lokusaraga UNC na Kuki amasung Meitei da warning tawri Meitei amari Kuki jau furuki kangbuna naga furuki miyamda landa maroina Imphal manung amadi akoiba amasung singya tamyada leiba naga sing da landa aduna yum kai amadi lanthum manghanbagi thawong sathabiga no haina United Naga Council UNC na phungdorakli UNC na thadorakpa siol amana palladuna NNN gi paun hai aikhoi gi wafam asi thausadrabadi matik sawa thabak lokona ba Imphal tampak thlai dibanaga khungang singdagi furup asi gi miyoi sing hongdo hangani masiga sapmanana Kuki jau furup gi miyoi singna naga gi taun amadi khungang sing tamna satpada ayat apan pirabadi naga taba mafam sing ayat apan yaudana saduk sintawda athingba pigani Manipur gi hauzik laidiba phibam asida naga miyamna thengnariba khodong saraba madi awaba thawdo wathok sing asi gi yenglaga Siol asi thokpani haina UNC gi wafam paladuna NNN makhatarkli UNC na hai mamang sahi gi me ahum digi satharakli ba irang sida naga sing ingde tapthaba amadi punna hingminaba gi wakhalon sagatpaga loidana thabak to onthokna ba misang sangdana lerakpani adubu maduna aikhoida asok apan digi hendoktuna asiana phawo yohonkhre me kunga mari English ngani ga kungo humdoida Imphal da miyam amana naga nupi mari molest tokhi Jun taraga nipan Kuki singna laimakhongda naga amagi yumai thaki July taraga turukta saumungda maring naga kaptuna hatki September mangada KRA gi kangbuna illegal tax PU habi yadabadagi Imphal tamai lambida liangmai furuki laumi ama phuki September kunga tereta KNF ki lusingmani haijaba miyoyamana naga lusingba khrada numai kapna bada yawi haina maral sibaga loidana wathok hena sakthokna ba thawrang ama tokhi Mamang sai December ahumna saumongda Meitei singna tangklong phuki December taraga mathoidra Tamenglong daki naga furuki driver ama Bisnupur phuki December taraga nipan Imphal gi beauty follower ama thabak tawi naga nupi masa sing phaki sei sigi January kunga mapanda mantri phuki dagi tangkhul nupa masa maphaki duga January kunthraga mathoidana Jelarong naga furuki miweni Bisnupur gi phaki haina palakli panama sigi mathata naga furuki miyam Meitei amadi Kuki jau animakna namna khundaba mafam singda lambi thingba bunker sajinba asat awo khamlaga thihum bigi thabak sathaba sen khaiba amadi mi phawbana singba pubu thangba ngamloidaba thawung singi saitheng khangduna lakri ingda tapthabana mangda thamlaga naga singna asiguma luraba thangdo wathok sing adu customary logi khuthangda yana na bhonaduna lakri purama asi yenglaga Meitei amadi Kuki jau furuki miyamna naga singda makha tana pamdaba amadi ka henba thawung sing sathabiga no haina NNN gi paushna phungdurakli atopa pawmana SDPO Anand mihat Phakhiba mapan Sukhre Moregi SDPO singtham Anand Kumar bu nongwena kaptuna hakhiba thagdoka mari leinana Manipur police na fagathiba mi mapan sukhiba loinana mapan gi manungna main accused na haiba anina police custody da leiba loinana memar masa ama yauna tare na judicial custody da leidi haina pawgi likhun singna phungdurakli Hauzik Pawda Phagalle Haidiba Miyoi Sing Adudi More 1 number 8 ki Philip Khaikhulal Khongsai Ke Molsang Khundigi Hemkhulal Mati Moregi Yongpok Pidegi Lengam Lufo Masum Zamkhuhau Lufo Munmon Bengdigi George Holkhosat Khongsai Masum Zamkhomang Baiti Zion Bengdigi Letgolen Dongye Lamasum Zamkhuhau Haukip Amade Manipurgi Morega Tainaba Memargi Namphalongdigi Ma Mong Suni More Turel Wang Wat 7 Leiba Eastern Science School gi ground now na samgatpa helipad ama Tengnopal District Police Special Commando amasuk mga suba IRB gi kangbuna sengdokpagi thabak sing yengsilingai mamangi sahi October 13 gi ayuk pung 8 gi minute furom tabda sniping rifles ni haina thajaba nongmaina kablakpadagi panduna Morigi Subdivisional Police Officer SDPO Singtham Anand Kumar sokhibaga loinana numit adu lekhitabani Pawgi likhun singhai SDPO hakhiba numit ki nongan November amagi ayukta thawgok thokibagi akoibda leiba mafam singda security force ki kangmuna thihum gi thabak sathakibaga loinana Eastern Science School gi mayoknaba more 1 number 7 kanan bengi mi leitrabi yumamada nongmai gi silencer ama phangmangam ki amadi police na fogat ki hari SDPO anan hakhiba thawdokpu state laingakna yamna hakchina lawgo loinana thawbal gi additional ASP Amana lusingba ahienba forcing thajin gibaga loinana mathang leptana satharakpo operation singna November 3 dadi miwe ani fogat pangki police ki paun hai November 3 da Moregi yang pokpi Zion Bank amasum
Munon Kunda Thi Humbigi Tabak Chatakibaga Loinana, Ahan Boina, Young Pok Pidigi, Letngam Lufo Saini Fugumari Apokpa, Zanko Tang Lufobu, Numiyumba Adwide, no Mayamadi, at a Kusuklai Singapore and Faki, Mak Faraba Matunda, Makata and Satapo Operation da, Nungtil Pung Anirom Tab, Yang Popi Kungi, Zamko How Lufo Saini Fugotre Apokpa, Lunko Pau Lufobu, Phakhiba Massacre Konan Police for Kadi. SDPO Phakhiba Thagdoka Mari Lena case Aduga Mari Lena, Numit Adumakta Makata and Satapo operations in the Memar Masama, Yaun Atopa Mui Mangas Police for Panki. Kona Phakhiba Mui Singadudi, Mon Bengdigi, Zors, Holkosat Kongsai, say Kungamari Apokpa, Ngamzatang Kongsai, Amasum, Zankomang Baiti, say Kungamata Apokpa, Holkozam Baiti, Zion Bengdigi, Let Kulen Dongel, say Kungamanga Apokpa, Letak Dongel Masum, Zanko Haukip say Kuntragamari Apokole Kidrava, Zamkitang Haukip Amadi, Manipurgi Morega Tainaba, Memargi, Nampalongdigi, Ma Mong Su say Kungani Panapokole Kidrava, Mong Tongni. Memar Masadu, Lonia the Bomona Sankshilaga, Manipurgi Mori area, Lerakpani have a house of Hawada, Police Satarako Tijan, Humzin Begi, Tabakshingi, Kangmangam Kibagaloina, Hana Parabami, Terena, Gorbamanka, suspension of operation Taunadun Ladiva, Kuki Kulai Piper Loop singing Manunda Ama Oidiva, UKLF Amsung. More Defense Force ki active members sing haiba khang mangam le hari More Defense Force ki members sing adu UKLF na khusukula gi maram da training pi bagaloina na phara ba mi sing adu more da Meitei gi yum sing thugai ba mai tha ba madi lanthum sing lut taw ba si na ngak tani haiba su police na khang mangam le hari mi tare adu mamang se gi November 19 da mari le na ba ko na judicial custody da remand November 19 Mari Lena Kona judicial custody the remand of Kibagaloina, Housing Jail Lady, Security Force Nakona Phakhiba, Philip, Kaikulal Kongsai Nalusingba, More Defense Force ki members in UKLF na training Pibani Hibis Police na Tigat Paduda Kangmangam Lady. Police na Satakiba Tigat Pigi Tavaduda, Philip, Kaikulal Kongsai Madi Makaluinaba, Hemkulal Mati, Moregi SDPO Phakhiba Tagok Maruina, Siena Bani Haba, Kangmangam Kibagaloina, Makoi Panaba, Chigat Pigi Tabaksin Satadun Lakibani. Mema the Labour Kuki militants groups in the border town More the Labour Matiksana Faraba Kulai Sing Pai Kuki militants in a border town Moreda, Philip, Kaikulal Kongsai Puna Tabak Mine Haba, Police na Tigat Paduda, Kankibagaloina. How Kibasai July Kunga Tarukta, More the duty Todun Labour. State Amadi Central Force that Landavagi Tabak the Sena Hibisu Kangmangam Lady. Philip Kaikulal Kongsai Sini Fugum de More 1 number 8 Gi Lakidraba, Marcus Kongsai Masanu Panemadi, Taragamari Suba Assam, Regiment Gi personal only English in Taragani Pana Tabak the Gi Potaraga, More Youth Club Ki President Webagaloina, More Defense Force Ki Lusing Manemaso, Kuki in Pit and Opalgi Executive Memani. Hemkulal Mati Sekuntraga Manga Apokole Kidraba, Odd Colon Matina. Ke Molsang Kungi Sip Webagaloina, Mati Trap Union Gi Finance Secretary Webni. Salibasai si January Taraga Mangada, More Kulis Manakatuki but Hagdu Amagamari Lena. State Force na Mapam Aduada Tihumi Gitabukshatabuda, Nomayamadi Bom Konana, Philip Kaikulal Kongsai Amasum, Hemkulal Mati Phakhiba, Kusukulai Sing Makoi Phakhiba Madi, SDPO Anand Phakhiba Tagdoka Mari Lena, Makoi Enibu Wang Pong Satabagaloina. Makata na Tigat Pigi Tabuk Satanaba, February, Mapan Power Police Custody the remand, Lokudun Lady. Padmayabadi, Philip Kaikulal Kongsai Masum, Henkulal Mate, SDPO, Anand Hatpasiana Bani Hava, Makoi Masana Yazari Hena, Police na Fundo Krabane. Wapamadi, State Minister Gi Security Advisor Kuldip Singana Tunganba, Numit the More, the Security Force Satabad Landa Sinda, Susampur, Sandela Madi, Tenapal District Labor Kuki Militants in Sena Yamadi, Memadi Sanchilakwa. PDF ki Kangbusu Landa Sing Sid Yawi Hava Intelligence ki report lady Hena Fongdo Kibni Makasa Tarakpoina to Papa, Querable Kaitel, Joint Coordinating Committee ki Wapam, Manipur Sang Ribamai Mutanaba, Honadravadi, Isasing Kanabagi Damak Sem Sabalori. India amasum istelenga hausuk Manipur sak diba mayese atupa matamda mutatnaba honadravadi tungi yumbodel singkanabegi damak mamai koi mayamna sem saba loide haina khoirambal ima kaitel joint coordinating committee gi thapu bisingna pawmising gi kuthangna lapthokre wapamasinga si press club ta pangthokpa paw gi mifmamada committee si gi convener laisram memana lapthokla duna hai India ki Pibanung Ladiba Manipur, Maisa Kalaga, Mutatana Tamli, Tokliba Lana Sida, Isakia Sikre, Kayamana Sogle, Piba Masina, Mama Oibisinda, come Tena Sighting Piri.
लेबासिगे फिबानुंग लेरिबा मणिपुर की मियाम प्राइम मिनिस्टर नरेंद्र मोदी अमदि मणिपुर लेंगाकी चीफ मिनिस्टर नंगसी फावबदा अकनबा मियेंग संगदबगी फिबमसिदा ममा कयाना पेंद्रे मरमसिना अथुबा मतमना मियेंग संगदुना लानसि लुसिनगदबनि नत्रबदि ममा ओइबि कयागी अकनबा खोंजंग संगसिलगनगनि हाइखि मांगना मखाताना हाय हाउजिक थरकलिबा लानसि कुकी सिंगना हौरकपनि लान मनुंग कुकी सिंगना सोशल मीडिया दा थगलकपा अकामपेट की वोइ सिंग ताबदा नोइत्रे अदुबो मखोइना तौरकले हाइदुना मितै नुपीसिंगना खुमदुना फजदबा ओइबता सिजनगदबा नते कुकीदी सामरक ngaमरक ओइदुना उमंगदा लैबदुना पंखंगनि तंपाक्ता मी मरकता लैबा मितैगा मानगदबा नते हाइकि मरमसिना कुकी नुपीसिंगना ngaंगबा ओइरबसु मितै नुपीना मानरगा अवो ओक्थोंग तौगदबा नते हाइरिबा थौंग सिमक लेपि वाइनसु मांगना पाउमिसिंगि खुथांगना अपील तौखि कुकीसिंगना ngaंगनिंगबा ngakpada मितैना मखोइगी थाक अदुदा कुमथरगा खुमगदबा नते असिगुमसिंग असि सोशल मीडिया दा तौबिरगनो सोशल मीडिया दा अवाय खुम तौनबगी मुहुत्ता खुनाइसिगी नहा अहल नुपी पुनमक पुनसिनदुना मखोइना सथरकलिबा थवंग कांगलोन कायना संगलकलिबा मखोइबु करमना तांथोकदगी हाइबरोमदा माय उनसिलसि काइथेल हाइबसि सिंगमी तमी पुनमकी पुनफम ओइदिबा मफमनि अवाबा कियागी तेंथाफम ओइदिबा इमा काइथेलनि काइथेल लाइरेम इमागी मफमदा संजफम गाक्तनि हौजिक थोलकलिबा इरांगसिना ममा कयार सेथेंग फंगले मरमसिना लेंगाक पाइदिबा एमएलए मिनिस्टर सिंग मखोइगी साबसाबा फिरेप सिंग खंगलो कारिगुम सेंटर न तबिद्रबदि मसा सिंगी मांग थादुना ममा सिंग थुललगा शेम साबा लोइदे हैना सु लाथोखि पाउगी मिफमना सरुक याखिबि कमिटी की को कन्वीनर हुइरेम बिनोदिनी ना हाय कुकीनर को थियोरी सिंगना मितै मियाम अदुकी मतिक ओट नैदुना हाले लानसी था मापन तरा सुरगलबा फाव नरेंद्र मोदी नंगसी फावदा मियेंग संगदना लैदिबसि अथुबा मतमदा अकनबा मियेंग संगबियु कुकी सिंगना ओट नैरगा इसा सिंग हाटपदा खंगसिन उसिनदुना लैरि हाइरदुना आइखोइ इंडिया की सिटीजन अमने अदुगा लेबासिगी मापी मपाना प्राइम मिनिस्टर नरेंद्र मोदी ने हाइकि इंडिया की दमक मेडल क्या लौदुना मिंगसत पुरखरबा मणिपुरने सराम से चपा कुकी सिंगी मियोट मिनै अमसुम हाटपा तुपगी थबासि क्याम कुइना खांगदुना लैखिगदरिबनो हांगलदुना नरेंद्र मोदी की राम लैबाकनी हाइरिबा इंडिया की मनुंगदा मणिपुरदी अवा लैबाक होइरि मसिबु खंगना येंगदुना लैबगी मुहुता सराम से चपा कुकी नार्को थियोरिसिंग अथुबा मतमदा मणिपुरदगी ताकथोकपियु इंडिया पुंबदा हराव नुंगाइना लैबगुमना मणिपुरसु तंगदु लैताना लेहनबियु हाइखेनसु पाउसदा मखतारि अतोप पावमना चीफ मिनिस्टर दिल्ली दा पाइसिनख्रे गसी अमित शाह गा उनगनी ममांग सैगी मे अहुमदगी लेप्तना सथरगलिबा मणिपुर की लान की फिबम हेना लुसिलकपगा इरोइदना ममांग थागी कुंथ्रादा कदंगबान सिंथक्तगी कुकी मिलिटेंट्सना बॉम्ब अमसु नुमै कापसिलकपदा लैखिदरबा खुलंगाकपा अनिगी अरोइबा मथौ मंगम ngasi पांथोकिबा नुमिता चीफ मिनिस्टर एन बेरे न्यू दिल्ली की दमक इम्फाल थाथोखरे पाउसना हाइबदा मा इंडिगो फ्लाइट दिल्ली की दमक इम्फाल एयरपोर्ट की सखिबने खोंसेट असिदा माकी मिनिस्टर अमसुम एमएलए अमत लोइनखिदबना करी मरम की दमक माक मथन सखिबनो हाइबगी सबसाबा मरम खंगमंगमखिद्रि ngasi खोंसेट असुगी मङोइनना माकु दिल्ली दा लाकननबा यूनियन लेंगा की लुसिंगबसिंग मारु ओइना होम मिनिस्टर अमित शाह की मैकेदिगी अनिरक हना खंगलकपा लैख्रे हाइरि अदबो माकी मैकेदिगी स्टेट की ओइदिबा लॉ एंड ऑर्डर की फिबम मसिना थादोकपा याद्रि हाइबदिगी चतन लैरखिबने अदबो ngarang amu hana mak laknaba akan mo pham phongdorakpadigi ngasi sakhibani hairi mangna tongkhiba indigo ki flight asida manipur lenga ki advocate general su tongki adubu makhoi ani khongbu oina satmina khibra natragana toan ba pandongpham singi damak satmina khibra haibadudi official oina khangba ngam khidri adum oina ma ngasi delhi da thungkhraba minister na hayeng ayuk pung 12 makhai da union home minister amit shah ga unagani मखाताना अतोपा यूनियन मिनिस्टर सिंगस उनरब याय हाइदि अदुबो उनबगी मरम सिंग सबसाना खंगमंगम खिद्रि अतोपा पावमदना मणिपुर की सिटमिलोन की फिबम आईसीयू दगी पुथोरक कुइद्रिङैदा अमुहना आईसीयू द पुसिनख्रे सिंगलेन मैसना हेमसा निंथौजम मे अहुम इंग्लिश गनिगा कुनगो हुमदोय दगी हौरखिबा कंगलुप अनिगी तमथिरब लाना मणिपुर की सिटमिलोन की फिबम हिरम क्याजा सोक्सिलकपगी मतंगना तोआन सिनफमदा लैबा मियोइसिंगा मथंग उनदुना मखोइगी पुंगनिंग वखल लौदुना मियामदा पाउदमलकपगी मखा तारकपदा मणिपुर यूनिवर्सिटी की इकोनॉमिक्स डिपार्टमेंट की प्रोफेसर सिंगलेन मैसनामगा पाउसियेसिगा उनरुबदा मांगना हाय मणिपुर की सेटमिलोन की फिबमसी कोविड-19 की लेसेट मनुंगदा आईसीयू दा पुसिलुरगा अमुक इंथोरखरबसु हौजि अमुक लानसिना आईसीयू दा अमुक इनसिनबगा समनरे हायदि मांगना हाय violence haibasi leptana satharaglavadi machina polakadaba masasi sara henba masum lairabani violence na hatpa miyoi singi masingdagi lairaban hatpa masing heli hainabalai poverty is the worst form of violence economics department gi
Professor sina makatana hai ngasi akhoi leba kanbagi lan sigi mathakta puksa kanbagi lan su mathoktai hauzik ladiba Manipur gi sel thungi phibam yamna phatre COVID-19 gi laisat manungda miyambu Ponzi scheme kyar saruk yasinduna long term sendong gi wakhalda yauna ruraga long term ben oiraktuna yumthong ayamada thamoi kaiduna leinarak masigi saitheng asi hauzik fawbada koktana ledi kokta yauri adubu COVID-19 gi matamdagi Manipur gi economy gi kangkhong sap leptuna lebak laba matung khajitang fagalakpada amuk lana sina sitmilon gi phibam amuhana ICU de insin baga samanare senthok pantha si October tha matung dana ayamani tongan ba kumai kaya ba Manipur amasum leba sigi mafam singda pangthokli adubu senthok pantha oigadaba mafam singda lana sina polam amata yon ma ngamna khidre ningol sakau basu pangthokhidrabanina handloom gi market singda sauna saithing bangki maikei khudingna pot sitnaraktre masina miyoi kaya sindoi gi komna puthare hana ngarau sarambada hauji morok siklaga tonare sara ani sarambado ama hanthaba yoram lagani phibam masina taglibadi Manipur gi semilon aduki matik sokle habani maru oina nupi amadi angang singda masi oiba chinjak saba kwasilakle asiguma chinjak sadabana makhogi tungi punsi awawgi masak oire semilon gi phibam hauji loina ture haba yarakadore Napi singi sitmilon su mangsilakli adobo sitmilon gi phiba masidagi khajitang oirabasu kalhau si hairabadi violence masing hantan ba lengana honabiyo yariba makai sinthale pegi thabak tokpa pung taruk suramba thabak to pung taragani thoi sunaba honaba lainga ki scheme singligi Manipur gi oina special package sembiba amasum NREGS ki sanpam sing hanadagi hena hengat hanba urban area manaba miyeng thamba miyam gi sana thanaba sing COVID laisat manungda tawkhibagumna public distribution system apang kakhat handuna miyam gi mating pangba loinana lenga ki mekedigi sel hena puthok tuna sading tawraga sel thadaba mathok tairakhi hairiba thabak sing asi paikhatrabadi Manipur gi setmilon gi phibam nongmonomi gi soksilakhi gani haina phongdorakhi atopa pawmana Manipur thugai ningba MLA tara gi manung di yauriba BJP gi MLA sing lakthoknaba warep lokre ima gi maira gi mifamna lokhiba warep ahum numinini gi manungna thabak to onthoktrabadi akan mukhongjang sangsilagani Manipur gi tamthiraba lan loisiloma su Manipur gi apunbagi saktam thugaina bo khonarak pasingi matakta sabsaba thabak sing lakhatkadabani haibagi tungan ba khongjang sing sangsilagniba ima gi maira gi thawmi singna ngasi singjamai thoksom laikai da leiba YWO club ta miyang gi mifam ama pangthoktuna kupna khanaraba matungda Manipur thugai ningba MLA tara gi manungda yauriba BJP gi MLA sing party gi primary membership gi lakhokadabani haiba yauna warep ahum lokre ngasi gi mifamna Laukiba atopa warep singna Manipur Legislative Assembly gi Ethics and Privilege Committee gi mifam atopa matamda pangthoktuna Kuki zau MLA tara sigi mathakta matik saba serak pigidabani loinana Manipur Legislative Assembly gi emergency mifam pangthoktuna thamapan phajilaglaba tamthiraba lana sigi matangda mamutana khanaduna miyam amasum leiba ki apunbigi oiba tungi yefana bu warep lauduna union lengakta thagadabani habesini ngasigi mifamna laukiba warep ahum siga mari lainana officials singa numit nini gi manungna thabak to onthoraktrabadi ima gi mairana miyam khusamnaduna apunba khongjang sangsinba hainasu warep nakhi makasa tharak poina pongna pham paksi dige to pamarueba paukhra namo Kuki gi lam maming thonjinbegi hainabi leptri thangjing singbu Mount Olive ming thonduna cross amasu yungsinkhre ngalingi matamdagi Meitei singna ibudau thangjingi khubamgi sargam oina lauriba thangjing singbu Kukina Mount Olive mingthonduna cross amasu yungsinkhre mamang hisagi September thada Kuki singna Christian lininga mari leinaba cross ama yungkhrabagi matungda mamang tha January 15 da amuk hena chawba yotna saba cross ama semena singba haijinduna permanent oina Kuki singna yungsinkhi Supreme Court ki directive dharma mari leinaba building mafam sing amadi atai polam sing ngak sengadabani hairagasu thangjing singda cross ani yungduna thamkhraba pawada state government gi maikeri gi kari gumba thaba amata pakhalak pudri masina maram oiraga thangjing singbu senglaba lepham leni hairiba Meitei singi thamoidre hanjina tasona thinba oina thogale Haukiba sahigi me ahumdagi Meitei amasung Kuki ani gi marakta sauna tholakhiba irang asigi matung haukiba September 13 da thangjing singna Kuki singna Christian lininga mari leinaba cross ama yungle habisi social media ra thadorakhiba video amasum photo na singbadagi khangnarakibani asiguma Meitei singi senglaba laifam asi Kuki singna mangthoktuna cross yungsiliba asi lauthoknaba Committee on Protection and Preservation of Historical Rights of Kaubru and Thangjing Hills Range yauna tuan maluk kya Kuki
सिंगना युंगशिलिबा क्रॉस असिबु लौथोनबा स्टेट गवर्नमेंट दा तक्सिलगा लाखिबनि अमरोमदा सुप्रीम कोर्ट ना हौखिबा सेप्टेम्बर 15 ताकिबा डायरेक्टिव अमगी मखादा धर्मगी ओइबा मफमसिंगबु सोक्तना अमदी हारिबा मफमसिंग असिबु खोपसलगा पामदबा थबक किया अमा सथरिबा सिगारoi लाइफम लेनसिंग असि ngakसियनदुना थमगदबनि हाइना मारी लेनबा स्टेट गवर्नमेंट दा खांगनबसु लेख्रे मावांगना कुकी सिंगना ZRA Zombie Revolutionary Army की फिराल गलोइना क्रॉस अमा थांजिंग सिंथक्ता युंखटख्रबा मतुंगदा ngarang makhatana hanadगी हेन सावबा योटना साबा क्रॉस अमा अमुक परमानेंट स्ट्रक्चर ओइना युंखिबने थांजिंग सिंगदा क्रॉस युंबगी वीडियो अमसुम क्रॉस अदु साबा हौबदगी लोइबा फावबा यावबा वीडियो अमा ngarang सुचामपुर बेस तौबा TC नेटवर्क कौबा YouTube की चैनल अमना थकलखि वीडियो अदु पुंग अमा हेना सांगी वीडियो अदुदा ZRA की कदर सिंग यावना कुकी volunteer singna cross adu sapham-dagi truck amagi maningda haptuna puraklaga singtak phawba pukhatpa amadi cement laingoina singma sijinaraga kom tawraga yungbagi video mapung phana yauri cross adu yungbaga loinana singthak adugi maming Mount Olive faina Kuki singna thonduna signboard amasu thetpa video adu uri ningsingba yabadi mamangda thangjing singda cross yungbagi matangda ITLF ki spokesperson Ginza Bolzong na thangjing singa si Meitei singi senglaba laifamni haibadu yadabaga loinana district asida makoina Christian lainingi symbol sing yungningba mafamda yungbagi hak lei haina phongdokhibusu laikhrabani amaromda Mount Olives hairagadi Jisu Christ ki pokpham oiriba Jerusalem haidiba mafam adugi nongpok thangbada leiba chingsang amagi mamingni singa sigi singmaedu sorphona pungkup kupsili haiduna Mount Olives haina thonkhibani Bible gi matungina Jisu bu pharaga cross ta pangtingduna khatringagi numidangda hairiba singasida mapuda kurumkiba mafam aduni haina palli hainasu pausta palli loisilakpoina topa pawmana commando leibana more santi oiribani mara leiba sing misamni lauriba serakpiu Manipur gi hauzik oiriba phiba masida border town more state force maru oina commando sing leibana santi oiribani SDPO Anand Kumar hatpada yawi haba masana marala yazaraba mi anibu mara laite misam ni haina lauriba singi matakta government action lokadabani haina mori degi lanjenarak ko singna phungdorakli kokila lawba singna attack sathaduna yum kaitumna mai thadokhibadegi lanjenarak tuna tampaki tongan mafam singda hangliba relief camp singda leiriba mori gi miyamna phungdorakpada mamang segi October 13 SDPO More Shesh Anandbo Nomaina Kapton Hatkiba Tagdokta Masana Hakting and Yaki Haina Maral Yazaraba Philip K. Kongsayamasun Hem Kulal Matibu Maral Lati Haiduna Press Media Law Revising Matata Government Ain Gimatu in a subsabe action local from Twig Makui Anibu Misam Nemadi Atuba Matamda Tadok Nabatiman Toriba Hill Tribal Council More Youth Club KSO More Block Amasum KW and HR Amadi ex servicemen welfare association More gilusing busing matak government action lakadabani hari More state government commando yauna state forcing deploy to riba sinatong town asida santi lehen ngamlibani town asida thoning da thagdok thoktarabigi damuk district administration curfew laktoktuna state amadi central forcing akan section throng lokalip mafam asida commando personnel sing deploy to rakpidigi ngasi phawbra kanglup amatada kadigumba akaiba amadi nungai roidaba thabak amata sathakiba leitri Kuki singna More degi ehen state force maru oina commando lakthokpa pamniba sigi maru oiba maramdi More da leiriba Meitei singi yumpham sing namduna laisinba yanabani haiba mipum khudimona khangnarago apamni madu More da khundariba purup singi mi singna mayek singna khangye dubu Kuki lalabu sing kibuna phungdoknadabagi wa khaktani haidi state amagi mafam ama hektada state government na tangai fadabagi matungin state force deploy tawbra kanana su thingmangamlak More degi commando lakthoknaba demand toriba sidi Kuki singna makhoigi apamba aina yadaba thabak thoram sing maning tamna pangthokpa yaraktaba amadi Meitei gi lam sing loksin yadaba dagini More town amadi masigi akoibida leiriba Kuki lalabu singna mafam asida khundariba atopa furup singna miyot minai chathaba amadi makoina tawningbada tawduna lakhi adubo mafam asida commando deploy hek torakpadagi makoigi asiguma thabak thoram kaya asi chathabada yaraktaba amadi aina yadaba thabak tawbu sing phaba punba horakpadagi commando sing lakthoknaba demand tawba horakhibani Kuki singna commando sing si More da leiba ngamdana watangka kya da commando complex More da attack tawba irang hoduna complex asida thomjinba khongjang sangsinbagi mingda nungamadi petrol bomb na singba thomjinduna attack tawbagi thabak sataduna lakhi masidagi hendoktuna mamangsagi October 13 SDPO More phawba nungaina kaptuna hakhi
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯔꯦꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯀꯃꯥꯟꯗꯣꯁꯤꯡꯒꯤ ꯃꯊꯛꯇ ꯕꯣꯝ ꯌꯥꯎꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯀꯃꯥꯟꯗꯣ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥ ꯂꯩꯇꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯃꯁꯤꯗ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯀꯃꯥꯟꯗꯣꯁꯤꯡꯅ ꯃꯣꯔꯦꯗ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤ ꯑꯃꯠꯇꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯃꯗꯤ ꯀꯥ ꯍꯦꯟꯕ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯑꯣꯏꯕ ꯊꯕꯛ ꯑꯃꯗ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯃꯣꯔꯦꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯅꯨꯄꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯇꯦꯟꯗꯛꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ